Arambai News Guwahati da Maitilongi pau tabiribasingbu ihan hanbamuktada chingangbam Susitrani khurumjari. Hojing asigi samlappa mariba pausing lawirase. Assamese loan gi oina ihan hanba etymological dictionary maming leraba Hemkos ki Braille edition Assam ki Governor Jagdish Mukhina ngasi release tawkhre. Sadin Pratidin Group na publish tawba edition asi state asigi mid udraba singda lemna pigani hairi. Panbayai maming leraba mayamna yamnamak pamna sinariba Assamese dictionary Hemkos asi Hemchandra Baruana English amaga chamapan taramapan da ihan hanba oina phongkibane. Adubu media group asigi mapu oriba mahaki imungi matung tarakpa charol churol singna dictionary asigi mathang edition puthoktuna laklibane. Muslim Merapaibi Sangstha ahanba mapokumon thoram Lakipur sub division gi manung channa Poilapul community hall da Sangstha president Sangita Begam na mifam mapu oiduna ngasi pangthokre. Mifam asida Khairun Nesa Chaudhary chief advisor guest of honor oina Sanjay Thakur president BJP Lakipur Kabir Hussain minority chairman BJP Dema Khan GP president Seram Herazid advisor Maifa Anwar Ali Anhasina Begum Chaudhary Jaharul Islam Abdul Nur Khan Chingbana Maroiba Mithung Singoina Saruk Yake. Thoramgi Wahudok Piraduna Jubeda Begum General Secretary na Maira Paibina Hek Haurak Padagi Miamgi Amadi Maitei Pangal Nupisingi Yaifanaba Tabak Thoram Kayamrum Dauduna Laki Amadi Tungda Suk Tauhigani Haiki. Asida sunatana MLA Koksik Rai gi mahut sinduna lakiba Sanjay Thakurna Manipuri Muslim nupi singna khunai gi damak afaba thabak tawgani haina thoklakpasi yamnak chawthok chaningai ni haiki. Ngasi gi thoram asida Abdul Hamid Salim Nongyai Salahuddin Nasibuddin Chaudhary na chingba su saruk yaki. Ngasigi mirol na kaukthokpi khraba matamamagi lining thau pisatau khudhaibagi thoram ngasi khara chahi khara asida Southeast Asia Cultural Organization Sikona hingat hanaba yamnamak kana hotnaduna lakli. Ngarang September 13 pisatau khudhaibabu irat thongni bikhiba yelhomi mitei miyambu hainingai leitana harauzaba amadi thagatjaba phongdokjari. Puarigi thokdoksing ningsingjaba amadi maitei kananabagi ihauda miyamna Sikoda makhatana sogatpiu amadi mating pangbiu haina lubasigi General Secretary Irongbam Indrajit maiteina thadorokpa chirol amana phongdorakle. World Mitei Council na sinduna Chingtam Community Hall Sugnuda Mitei bo ST lista chalhannabagi matangda seminar cum public dialogue ama pangthokre. Chairman Haigruzam Navashyam na preside tobugaloina na moderators to oiki. Miss Thaunauzam Asalata social activist Ngangom Niranjan advisor Uma Amadi Leichombam Gopal academic activist ahumna tongan ba paper sing pathoki. Delegate members Chamaromna Mamutana Khanaraba Matungda Warip Kamarum su Lauki. Scheduled tribe habisi Meitei Singi Lengpadrava Hakne. ST lista Yawan Bagi Pandam da WMC na Manipurgi Manungamadi Mapanda Kongjang Kaya Changsingani. Amadi STDCM gi Kongjang Sing da WMC na Mapung Pana Sagot Kani Haibina Chingba Warip Kaya Lauki. WMC gi chairman na Manipurgi CM da Marilinaba report ani dukhak Maitei ST Oihanaba Thabiu appeal tauki haina Secretary Information and Publicity Maitram Angausanana Thadorokpa Cherol Amana Phongdorakle. Nakalamarom Maitei Miteibu Sadul tribe lista Chalhanaba Kongjanggi Makacha Tharakpa Saruka Moina Ngasiayuk Lilong Chajing Kaithil da Lilong Young Students Union Amadi Lilong Kaithil Mera Paibi Amadi STDCM na Punakusam Naduna Wakat Mipam Pamkre. Industrialist Students Association Come Library Home Amadi Laikai Mera Paibi Singna Association Asigi Sanglenda Wakat Mipam Pamki. Mipam Sing Asida Saruk Yakiba Singna Maitei Mitei asi kananabagi damak ST lista yauba natana atei lambi leite phongdoknakhi. Asida sunatana Odisha gi Chief Minister Navin Patnaik na state adugi community chamaga humpubo India gi ST lista yauhannaba hotnabagum Manipur gi CM nasu thauna leina Mitei bu ST lista chalhannaba paikhat pham thoi haiki.
ngasi nungthil di Cultural Forum Manipur na senduna Manipur Press Club Imphal gi auditorium da Thiam Jekendra na iba Einstein Koba Lairik Phongkre. Thorom asida Professor Chabungbam Amuba Singh Hanigi Vice Chancellor Manipur University, Gurumayum Dharmadas Sharma Deputy Director Department of Art and Culture, Hidangmayum Ekendra Vice President The Cultural Forum Manipur na mathang sitna athoi baleng birakpa akhana baleng birakpa amadi thorom mapuoina saruk yakhi. Professor Ngangkham Nimai Department of Physics Manipur University na Lairiki Maramda Wangangki Haina General Secretary Khetri Rajen Thadorokpa Chirol Amana Phongdorakle. PLA gi Technical Headquarter Onjia da Leiba Kader Ahum Onjia Road ta bike Anida Tonglaga Chalingai KNNB gi Kangbuni Chingnaba Singna Hokiba September 13 ki Numidang Wairamda Phaki Hairi. PLA gi Kaderni Hariba Ahumadu Myanmar gi Onjiada Asiwa Hakchang Oina Phangkhre Hairi. Swachhata Hi Seva September 15 dagina October 2 fauba habadi numit 15 ni chupna chathagadaba lu henbagi Social Service Thorum Jiribam PHED Division amadi Isha Sardel FDN and VWFC na sinduna ngasi Jiribam gi Ningthem Khunjau Champanagar da Executive Engineer Anand Masamag yauna pangthokre. Ngasi gi thorum da club ki members sing amadi pradhana saruk yakhi. Ananna Hakchang Phana Thambada Lu Hen Bahibsi Yamnamak Maru Oi Haiki. Thorom Gilo Shilakpada Mass Rally Amasu Kunjawa Sida Chatki. Thakayama Jubna Chathagadaba Prime Minister Narendra Modi gi Mapok Numit Habdi September 13 Ngarangdagi Horoga Rashtrapita Mahatma Gandhi gi Mapok Numit Habdi October 2 Fauba Pangthokadaba Seba Pakhwara Jiribam BJP Mandal na sinduna ngasi Jiribam gi Imaki Thil gi Akoibata Social Service Pangthokre. Thoramasida Manipur State BJP gi State Councillor Bina Devi amadi Mandal gi Thopuriba Karyakarta Singh Namaroina Jiribam gi MLA Asauddin K Sarad Kumar BJP Manipur State General Secretary Su Saruk Yakhi. Sadamahi Lining Loop Jiribam na ngasi langban gi kunithoini panba numida sida salai teret ki layoi kraba ipai pusing mafamda langban leihun chara tambagi thoram pangthokre. Thorom loisilakpada chahi gi oiba mifam amasu sorok atingbi community hall da pangthokhi. Coalition Against Drug and Alcohol Kada Jiribam na sinduna Kadagi Tarataruk Suba Foundation Day Jiribam da supang thokre. S. Maniton Singh General Secretary Senior Citizen Forum Jiribam Yumnam Santi Devi President Kada Jiribam B. Sarad Kumar Sharma Advisor Kadana Mathang Sitna Thoromgi Chief Guest President Amadi Guest of Honor Oina Saruk Yakhi. Handakta Election Commission of India na delist taukraba lebagasi registered unrecognized political party marfutaruki manungda Sikkim dagi political party manga yaurakre. State asigi CEO gi wafamatungina registered unrecognized political party singadudi Sikkim Gorkha Prajatantric Party, Sikkim Himali Rajya Parishad Party, Sikkim Jana Ekta Party, Sikkim Liberation Party amadi Sikkim Sangram Parishad ne. ECG Warebasida Karigumba Pendaba Yaurabadi CEO Sikkim Natraga ECI da Numit Kuntrani gi Manungda Wakat Payai Hairi. Mizoram da Myanmar Machasing smuggling gi thabak thong da chenarakpa toine hengalakle drug lalon bagi damak Mizoram police na ingnisingani kunma thoida mioi tarani thoi phaki adubu mamangi August tha fawda chaliba chahi asida kuntra manga hena phakre. Kumsi chahi asida phariba Myanmaris kuntra manga mak Mizoram da refugee oina relief camp singda changjafam loduna leiriba mioi singne. Maragasida Mizoram Lengak ki ayaba amata yaudana Myanmar refugee amatana lam leiba lalolitik tauba yaroi haikibagaloinana Aadhaar card voter ID amadi driving license na chingba logthoknabagi apply taubasu yaroi haina akanba order ama Mizoram Lengak na thadorakre. Indian Air Force na ihan hanboina Indo-China ngamkhai manakta Chinook helicopter painanabagi thodang nupi pilot anida sinakre. India amadi China gi marakta ngamkhai gi chet naba leibadagi unkhatnaringai maragasida squadron leaders Parul Bhardwaj amadi Swati Rathorna LAC
LAC gi manak nakna northern amadi eastern sector singda Chinook helicopter paiduna LAC gi manak nakna army honjinbada achoba thodang lauragani panbayai Rathor amadi Bharadwaj na Chinook ki thodang pudringai mama Russian made Mi-17 V5 helicopter sing thaukhibani Awang Nongpoki Innovator Tareta Lemzaningai Oiraba Inspire Awards English Ngani Kunithoi Piduna Ikai Khumnakre Union State Minister Dr. Jitendra Singh na Startups Humpuda Award Sing asi Kusina Kibagaloyana Mahairoi Lisingyangkayum doi Subna Kunmathoida Selgi Tengbangsu Piki Arunachal gi Bengia Ama Tripura dagi Madhurima Das Satin Saha Manipur dagi Tudane Ramai Meghalaya dagi Lamang Kirpang Lindo Sikkim dagi Leyang Rip Lepcha Amadi Nagaland dagi Tem Suzungla Jamirda Award asi Piduna Ikai Khumnaba Utki Chandigarh University da MMS ki wathok ngarang thangja numit hostel da nupimacha humpu mukna irujabagi video leak oirakpadagi Chandigarh University da akanba ihau haurakre campus ta charangna thorakpadagi mahairoi cha kayana lambi da thoktuna law khongki police na khudak ta thodok thokpham da laktuna thodok asigi video namlaga Simla da leiba nupa macha amada tharamba MBA first year da tamba mahairoi nupimacha amabu phajinki Nupa macha asina video asi social media da thadorakhi thodok asigi matungda mahairoi kharadi suicide tongnaba hotnakhi haibagi pawsu lakle Jamia Millia University na researcher amadi activist Safura Jargarbo University campus ta changbada athingba thamkhre Dissertation submit tawdabada yumpham oraga mahaki MPhil designation cancel tawkhraba matungda development asi lakhibane Magna University asigi chamjaraba mahairoi singbu sikchinduna University platform asi mathong huktaba political agenda gi damak sizinanaba hotnai haina mahaki mathakta maral kya siri Aroibadang asigi tentak pamaroiba pau khara Lagliba September kunma thoidagina kunmari fawba Guwahati gi Sankardev Kala Khetrada Lokmanthan Inglisingani kunithoi pangthoklagani Numit marini gi festival asida Wangnong Poki maming leraba artist kyana perform togudori masigi marakta Manipur dagi Mangkasu yauri Guwahati saharda chenba city bus singi oina e-ticketing system yamna thunamak leiragani nakalamarom DTO yauna sarasiga khanaba road kharada e-ticketing system trial mode ta changeng toba hokre IS officer Meganidhi Dahalna anuba GMC gi commissioner oikre amorakai management toba haibisi na maki top priority oigani haiki YK College Wangzingi principal Dr. S Giribu atopa college amada transfer toba yaroi haiduna ngasi mahairoi singna akanba wakat khongjang changsinkre British ki mayok da lan hokhiba Manipur gi ningthau Chaurojit ki machanupa atomba sana chahi ahum haina khangnariba Narendrajit hariba athoba si lengakna hero amoina sakhangbiyo haina Northeast India Habitat People's Front na pawmisingda phongdorakhi Mizoram gi Champhai district asi ngasidi India da exotic wildlife smuggling gi makonama haibadu oirakle Arunachal Pradesh Public Service Commission na handak taloba assistant engineer recruitment ki changyeng da wahang paper leak oibagi matang da Arunachal gi CM Pema Khanduna Chenaba Singh da akanba warning piraduna Chenaba Singh amata lemna tharoi haikre NSNIM na India lenga ka santi gi wari sanaba amuk hounanabagi ayaba pikre framework agreement ta yumpham oiraga wari sanabade Sabadi Santigi Wari Sanabada Yaugani Haina Nation I am na Hirakli. Muiva Yauna I am Giluching Basing Yamna Tunamak Delhi da Pashilagani. Englishingani Kulhumdoigi Nagaland Assembly Mikalda NDPP ga sit Yanabagi Yanaba Purakpa Yai Haina BJP na Hirakre. Union Finance Minister Nirmala Sitharamanna Banki Employees Singna Customers Sing da Wari Sanaba Matamda Local Londa Sanagadabani Hairi. Prime Minister Narendra Modi na kabokai ani meter humbudra lapna yot ki sarangdagi release tawkre. Inglising mga chamapan yang khaida India dagi mudkre haina lauk thokraba kabokai nipan amo mga amadi laba ahum Africa gi Namibia dagi India da purakre.
IRCTC वाथोक्ता बिहार की डिप्टी सीएम तेजस्वी यादव की बेल कैंसिल तौननबा CBI ना दिल्ली कोर्ट की थोंग थिनख्रे हाने की प्रेसिडेंट रामनाथ कोविंद ना अंबेडकर मदी मोदी की मरमदा इबा लाइरिक लॉन्च तौख्रे अमिताभ बच्चन ना होस्ट होइदुना पांगथोकपा कौन बनेगा करोड़पति तरामरी की क्विज बेच रियलिटी शो दा कोल्हापुर महाराष्ट्र दगी होममेकर कविता चौराना अहानबा करोड़पति ओइख्रे प्रेसिडेंट द्रौपदी मुर्मुना लंदन की वेस्टमिनिस्टर हॉल दा क्वीन एलिजाबेथ II की मफमदा अरोइबोइना श्रद्धांजलि कटख्रे VIP लाइन थादोकलगा महारानी की मफमदा अरोइबै काइखुमनबा उटनबगीदमक पुंग 19 चुपना क्यूदा लेपखिबगीदमक ममिंग लेरबा फुटबॉलर डेविड बेकहमबू माइकई क्यादगी थागतपा फोंदोकनरक्ली क्वीन एलिजाबेथ की लेरोन चनबगी थौरम हयेंग निंगथौकाबा नुमित वेस्टमिनिस्टर आबेदा पांगथोकलगनी यूक्रेनियन एस्ट्रोनॉमर सिंगना कोनुंग शहर केप की मथक्ता अदियादा UFO सिंग पाइब उखी हाइना कन्न क्लेम तौरक्ले UN अमुकसु ताइवान दा नुपीमचा सिंग स्कूल काबगी अयाबा पीननबा हाइख्रे ताइवान की खानोंगपोक थंगबा समुद्र तोरबानदा ngasi रिएक्टर स्केल 3.8 मैग्नीट्यूड यामनमक कन्न युहार हाख्रे यूली शहर यामद्रबदा युम अमा निंखाइखि अदुगा ताइवान की खा थंगबा सरुकता बिल्डिंग कया निंखाइखिबगी फोटो थादोरक्ले अमदी US सुनामी वार्निंग सेंटर ना ताइवान दा सुनामी अलर्ट इशू तौरख्रे ngasi genadi Arambai न्यूज गुवाहाटी दा मैतिलोंगी पाउ संदोकचबा मतंग असलोइसनजबगा लोइनना ताबिरिबसिंगबो अमकसु हन्ना खुरुपचरी।